mayambu ahannamaktada Panthou Liklamgi maikaidagi ikoknona khurumjari Panthou Liklamna leptana sanajarakpa Saktam aduna ngasi mari suba tangkak amuk tabirasi mamanggi tangkakta oigba singaduga ngasi gi mari suba tangkak asidana kari oirakpa haibado wari si taraga amuk khangminarasi boboina makhoi gi lekai gi machan nupi singaduga bazar du da pot leiringai memchana uki memchana ubada memchana wakhal lana khallibado mahak matam amada mina thaujinba mina hajinba yaramba nupi natte adubu mahak ka boboiga wali sanaba phangaktaba boboiga mobile number na chatkidaba kaya aduna maram oiraga mahak singnaba henkibane masida sunattana ningthemna mangonda boboiga phattaba paw kya tamsinbaduna mahak boboi atopu nupi koira habase mahak thajakhibane memcha mafam aduda kuina leiba ngamkhite mahak yamna thuna mafam adu thadolaga yumda lakhi yumda lalaba matungda su mahak ngahakta laitana leiba ngamde wakhan mayam ama khalli wakhan chu yamna nungairamde numitugi numidangda memchana boboigi phone duda dial kyara khana tawi dial adudi kadumda chatpadi leite message su ningba kaibagi warolda wakhan nungaitaba pendaba warol kaya ama iraga boboigi number aduda message kaya ama chu thaki boboi su numidangi mikup ado ngahakta laitana leiba natte mahak su memchagi number aduda nomagi dial taw lepte message thaba lepte numitudi mahaki oina laibak phaba haigadra laibak thiba haigadra memchana mangolda dial torokpa message tharako matam ado boboi da chatrabasu boboi gi phone dadi notification adum thoe mahak phone ni maram thodona khangdrabasu mangonda notification lakpado hanadi kaya kana thusa wasaudrabasu mahak numitudi notification jamna toina lakpaduda karino haiduna click tawraga yengloi memchagi number adudi boboi da save tawraga yaramdre number aduna mangona tharaliba message sing miss call gi notification mayam aduna mahak number ado kanano haiduna boboina call back tawki boboina phone tawrak mikup ado memcha yamna harauki memchana phone hek paikhatpaga boboi di khangdabana hello kanano sibo message su yamna thara I haiduna boboina wahang hangki boboiga wahai aduni memcha thamoi kai khiba memcha wa mata haikide wa mata ngangdana phone adu kakthaki boboina amakasu call kakhraba matungda dial tawsille ring chatlabasu memcha di phone do kedurungda receive tawkide mahakki wakhalda mahakki thamoida khanki mahak hujikti nupi atopa nupi ahenna pamlabanina mahakna aigi number su kaubiramle kanano haiduna wahang hangilai hujikti maga iga wari sanarubagi kari kanani pausu phaunararoi magi aningma pambado ningma thungjarasunu haiduna memcha khalai phana khallabasu wakhandi nungaitribane boboiga nungsiba mahaki ipangpang matawaduna boboina asumna honlakani haibase memcha kaidurungda thajakhide thajadrabasu save tawdaba number oikhibana boboina hanglako hangaduna memcha wakhallana khankhibani memchaga boboiga paw phonaba phangdana warawnaba kaya thokhraba matungda ningthemna memchaga naksinanaba kaya kana honaki mahagna phana honarabasu naksinbadi pak ngamde memchana boboiga warawnaba saunaba pendaba kaya thokrabasu mahak ningthemku manupagadi khangnaba pamdre mahak ngasisu boboiga wakhal tattana khalle ningthemdi tasengna hairabada fajaba nupi uba yadaba fajaba nupi de ngaujaba fajaba nupi khudimak mahaki oiningba nupane mahakna memcha pamjaribase memchana masak matau fajarambagini nuksibadagi mahaki apambana hena mangthaba nupane mahak hojik makhoi khunga thangnaba khullamagisu nupi ama khangnei khangnariba nupi ado matam amadedi yama nungsiba saraga nupi dugi manakta naksinaba kana honai mahakna hojikti nupi dudagi mahaki aningma pama khudimak
ꯐꯪꯂꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯅꯨꯄꯤ ꯑꯗꯣ ꯀꯌꯥ ꯀꯟꯅ ꯊꯧꯁꯥ ꯋꯥꯁꯥꯗꯕꯅꯤ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯀꯌꯥ ꯇꯧꯔꯛꯂꯕꯁꯨ ꯃꯍꯥꯛ ꯊꯧꯁꯥ ꯋꯥꯁꯥꯅ ꯄꯥꯏꯗꯦ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯅꯥꯊꯩꯔꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯦꯝꯆꯥꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯃꯍꯥꯛꯅ ꯐꯅ ꯍꯣꯠꯅꯔꯕꯁꯨ ꯃꯦꯝꯆꯥꯗꯤ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯤꯅꯤ ꯅꯤꯡꯊꯦꯝꯅ ꯃꯉꯣꯟꯗ ꯅꯛꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯦꯝꯆꯥꯅ ꯀꯩꯗꯧꯅꯨꯡꯗ ꯈꯛ ꯌꯥꯗ꯭ꯔꯤ ꯅꯤꯡꯊꯦꯝꯁꯨ ꯇꯁꯦꯡꯅꯃꯛ ꯅꯨꯄꯤꯗ ꯇꯦꯊꯕ ꯇꯥꯠ ꯇꯧꯕꯗꯤ ꯌꯥꯝꯅꯁꯨ ꯍꯩ ꯃꯍꯥꯛꯅ ꯈꯪꯅꯔꯝꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯇꯥꯡꯗꯁꯨ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯍꯥꯛꯅ ꯎꯅꯅꯤꯡꯕ ꯇꯥꯔꯕꯗꯤ ꯅꯨꯄꯤꯗꯨꯗ ꯍꯦꯛꯇ ꯇꯦꯊꯔꯒ ꯐꯣꯟ ꯇꯧꯏ ꯅꯨꯄꯤꯗꯨꯗ ꯍꯦꯛꯇ ꯊꯦꯝꯃꯤ ꯅꯨꯄꯤꯗꯨꯁꯨ ꯅꯤꯡꯊꯦꯝꯕ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯅꯤꯡꯊꯦꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗ ꯍꯦꯛꯇ ꯄꯪꯊꯈꯤ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯎꯅꯅꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯅꯤꯡꯊꯦꯝꯅ ꯑꯃꯨꯛ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯀꯌꯥ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯅꯨꯄꯤꯗꯨꯗꯒꯤ ꯂꯥꯞꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩꯒꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯅ ꯅꯨꯄꯤꯁꯤꯗ ꯇꯥꯠ ꯀꯌꯥ ꯇꯧꯔꯛꯄꯗꯨꯅ ꯅꯣꯡꯃꯗꯤ ꯅꯨꯄꯤꯗꯣ ꯅꯤꯡꯊꯦꯝꯕꯨ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯆꯞꯅ ꯂꯦꯞꯂꯛꯈꯤ ꯅꯤꯡꯊꯦꯝꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯃꯍꯥꯛꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡꯁꯤꯡ ꯅꯨꯄꯤ ꯑꯗꯨꯅ ꯌꯥꯝꯅ ꯂꯥꯞꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯍꯧꯔꯛꯈꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯩ ꯍꯥꯏꯕ ꯌꯥꯏ ꯅꯨꯄꯤꯗꯨꯅ ꯂꯥꯞꯅ ꯅꯤꯡꯊꯦꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯁꯦꯟꯅꯔꯛꯈꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯇꯨꯡꯗ ꯅꯣꯡꯃ ꯏꯊꯥ ꯊꯥꯖꯗꯅ ꯊꯧꯕꯥꯜ ꯕꯖꯥꯔꯗ ꯅꯤꯡꯊꯦꯝꯒ ꯃꯦꯝꯆꯥꯒ ꯊꯕꯛ ꯑꯃ ꯂꯥꯛꯄ ꯃꯇꯝꯗ ꯊꯦꯡꯅꯈꯤ ꯊꯦꯡꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ ꯅꯤꯡꯊꯦꯝꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯃꯨꯟꯅ ꯌꯦꯡꯊꯣꯛꯈꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯂꯤꯕ ꯂꯝꯕꯤ ꯃꯍꯥꯛꯀꯤ ꯌꯨꯝ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯅꯨꯄꯤꯗꯨꯅ ꯀꯨꯞꯅ ꯊꯤꯒꯠꯈꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯅꯨꯄꯤꯗꯨꯅ ꯃꯦꯝꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ ꯅꯨꯄꯤꯗꯨꯅ ꯃꯦꯝꯆꯥꯗ ꯃꯍꯥꯛꯀ ꯅꯤꯡꯊꯦꯝꯒ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯃꯈꯣꯏ ꯑꯅꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯈꯤ ꯃꯍꯥꯛꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯅꯤꯡꯊꯦꯝꯅ ꯃꯉꯣꯟꯗ ꯇꯧꯕꯤꯔꯝꯕ ꯃꯑꯣꯡ ꯀꯌꯥ ꯃꯉꯣꯟꯗ ꯁꯥꯟꯅꯕꯤꯔꯝꯕ ꯇꯥꯠ ꯀꯌꯥ ꯑꯗꯨꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯀꯞꯂꯒ ꯂꯤꯕ ꯃꯇꯝꯗ ꯃꯦꯝꯆꯥꯁꯨ ꯅꯨꯄꯤ ꯃꯁꯦꯟ ꯑꯣꯏꯕꯅꯤꯅ ꯅꯨꯄꯤꯒꯤ ꯑꯋꯥꯕ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯦꯝꯖꯤꯜꯂꯤ ꯊꯦꯝꯖꯤꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯃꯦꯝꯆꯥꯗ ꯍꯪꯂꯛꯈꯤ ꯅꯍꯥꯛ ꯅꯤꯡꯊꯦꯝꯒ ꯇꯁꯦꯡꯅ ꯃꯔꯤ ꯂꯩꯅꯗꯕ꯭ꯔꯥ ꯃꯦꯝꯆꯥꯅ ꯈꯨꯝꯂꯛꯈꯤ ꯃꯥꯒ ꯑꯩꯒꯗꯤ ꯃꯔꯤ ꯂꯩꯅꯗꯦ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯗꯤ ꯃꯔꯤ ꯂꯩꯅꯔꯝꯃꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯈꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯈꯤ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯟꯅꯕ ꯀꯅꯥꯅꯣ ꯃꯍꯥꯛꯀ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯃꯠꯇ ꯅꯥꯇꯩ ꯆꯥꯗꯕꯅꯤ ꯂꯣꯏꯅ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯃꯤꯡ ꯍꯥꯏꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯪꯈꯤ ꯃꯦꯝꯆꯥꯅ ꯍꯥꯏꯈꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯕꯣꯕꯣꯏ ꯀꯧꯏ ꯅꯨꯄꯤꯗꯨꯅ ꯍꯪꯂꯛꯏ ꯕꯣꯕꯣꯏ ꯍꯥꯏꯗꯤ ꯃꯤ ꯈꯔ ꯄꯪꯕ ꯃꯥꯟꯕꯗꯨꯔꯥ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯈꯤ ꯃꯥꯅꯦ ꯅꯪ ꯃꯥ ꯈꯪꯕ꯭ꯔꯥ ꯅꯨꯄꯤꯗꯨꯅ ꯍꯥꯏ ꯈꯪꯉꯤ ꯃꯇꯝ ꯑꯃꯗ ꯃꯥ ꯑꯩ ꯀ꯭ꯂꯥꯁꯃꯦꯠ ꯑꯣꯏꯔꯝꯃꯤ ꯃꯥꯗꯤ ꯌꯥꯝꯅ ꯆꯝꯕꯅꯦ ꯅꯤꯡꯊꯦꯝꯒ ꯃꯍꯥꯛꯀꯗꯤ ꯃꯃꯥꯟꯅꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏ ꯈꯨꯟꯒꯤ ꯂꯩꯀꯥꯏ ꯑꯣꯏꯕꯒꯤ ꯑꯁꯨꯝ ꯅꯣꯡ ꯐꯥꯗꯣꯛ ꯄꯨꯟꯕꯅꯤ ꯅꯪꯗꯤ ꯃꯥꯒ ꯀꯝꯗꯧꯅ ꯈꯪꯅꯔꯤꯕ ꯅꯕꯥꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎ ꯐꯥꯎꯅꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯈꯤ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏ ꯃꯈꯣꯏ ꯑꯅꯤ ꯈꯪꯅꯔꯛꯄꯒꯤ ꯋꯥꯔꯤ ꯀꯌꯥ ꯂꯤꯈꯤ ꯃꯇꯧ ꯀꯔꯝꯅ ꯂꯥꯞꯅꯈꯤꯕ ꯍꯥꯏꯕꯗꯨꯁꯨ ꯅꯨꯄꯤꯗꯨꯗ ꯃꯦꯝꯆꯥꯅ ꯄꯨꯟꯅ ꯂꯤꯈꯤ ꯃꯦꯝꯆꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤꯗꯨꯅ ꯃꯦꯝꯆꯥꯗ ꯍꯥꯏꯔꯛꯈꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤꯁꯦ ꯊꯥꯖꯕ ꯉꯝꯗꯦ ꯕꯣꯕꯣꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯊꯥꯖꯗꯦ ꯃꯈꯣꯏꯒꯤ ꯑꯍꯟꯁꯤꯡꯁꯨ ꯍꯥꯟꯅ ꯑꯩ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯃꯤꯉꯣꯟꯗ ꯋꯥ ꯉꯥꯡꯕ ꯉꯝꯕ ꯑꯍꯟꯁꯤꯡ ꯑꯃꯠꯇ ꯅꯠꯇꯦ ꯃꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯃꯧ ꯊꯤꯕꯁꯨ ꯆꯠꯂꯣꯏ ꯕꯣꯕꯣꯏꯒꯤ ꯃꯔꯝꯗ ꯃꯁꯛ ꯃꯨꯟꯅ ꯈꯪꯕꯗꯤ ꯑꯩꯅꯤ ꯅꯪꯅ ꯊꯥꯖꯗ꯭ꯔꯒ ꯕꯣꯕꯣꯏꯒꯤ ꯅꯝꯕꯔ ꯑꯩꯉꯣꯟꯗ ꯌꯥꯎꯏ ꯐꯣꯟ ꯇꯧ ꯍꯥꯏꯔꯕꯁꯨ ꯇꯧꯒꯦ ꯅꯪ ꯌꯥꯎꯗꯕ ꯁꯥꯔꯒ ꯃꯦꯝꯆꯥꯅ ꯍꯥꯏ ꯁꯥꯔꯨꯅꯨꯗ ꯃꯤꯒꯤ ꯂꯝꯕꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯀꯨꯞꯅ ꯊꯤꯖꯤꯟꯗꯣꯏꯅꯣ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗ ꯆꯠꯈ꯭ꯔꯁꯅꯨ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯈꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯊꯥꯖꯧ ꯕꯣꯕꯣꯏꯗꯤ ꯅꯤꯡꯊꯦꯝꯒꯨꯝꯕ ꯅꯨꯄꯥꯗꯤ ꯅꯠꯇꯕꯅꯤ ꯅꯣꯡꯃ ꯅꯪꯒ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯧ ꯃꯇꯝ ꯑꯃ ꯑꯩ ꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯝꯂꯒ ꯅꯨꯄꯤꯗꯣ ꯃꯦꯝꯆꯥꯒꯤ ꯃꯌꯨꯝꯗꯒꯤ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯅꯨꯄꯤꯗꯨꯅ ꯕꯣꯕꯣꯏꯗ ꯐꯣꯟ ꯇꯧꯔꯒ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯈꯤ ꯃꯈꯣꯏ ꯑꯅꯤ ꯎꯅꯕ ꯃꯇꯝꯗ ꯃꯦꯝꯆꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯕꯣꯕꯣꯏꯗ ꯂꯤꯈꯤ ꯕꯣꯕꯣꯏꯅꯁꯨ
ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯗꯣ ꯅꯨꯄꯤꯗꯨꯗ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯇꯤ ꯃꯃꯤꯠ ꯌꯥꯝꯕꯤꯅꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯄꯥꯝꯗꯨꯅ ꯃꯍꯥꯛ ꯐꯣꯟ ꯅꯝꯕꯔ ꯁꯤꯟꯈꯤꯕꯅꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯕ ꯂꯩꯇꯦ꯫ ꯃꯥꯒꯤ ꯐꯣꯟ ꯅꯝꯕꯔꯗ ꯐꯣꯟ ꯇꯧꯕꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯄꯦꯟꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅ ꯍꯥꯏ, ꯃꯦꯝꯆꯥꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯈꯜꯂꯤ꯫ ꯃꯥꯅꯁꯨ ꯅꯪꯅ ꯃꯥꯕꯨ ꯃꯤꯔꯥꯏꯕꯅꯤ ꯍꯥꯏ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯆꯥꯎꯕ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯗꯤ ꯂꯩꯅꯔꯦ꯫ ꯅꯈꯣꯏ ꯑꯅꯤ ꯅꯣꯡꯃ ꯊꯦꯡꯅꯧ, ꯅꯈꯣꯏ ꯑꯅꯤ ꯎꯅꯅꯕ ꯑꯩꯅ ꯁꯤꯟꯕꯤꯒꯦ ꯍꯥꯏꯔꯒ ꯕꯣꯕꯣꯏ ꯑꯃꯗꯤ ꯃꯦꯝꯆꯥ ꯅꯣꯡꯃ ꯎꯅꯍꯟꯈꯤ꯫ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯨꯃꯤꯠ ꯑꯗꯣ ꯕꯣꯕꯣꯏ ꯋꯥ ꯑꯃꯠꯇ ꯉꯥꯡꯗꯦ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤꯗꯤ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯕꯣꯕꯣꯏꯗꯣ꯫ ꯃꯦꯝꯆꯥꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩꯔꯕꯁꯨ ꯕꯣꯕꯣꯏꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯌꯦꯡꯂꯒ ꯋꯥ ꯑꯃꯠꯇ ꯉꯥꯡꯕ ꯉꯝꯗꯦ꯫ ꯃꯦꯝꯆꯥꯅ ꯇꯞꯅ ꯍꯥꯏꯔꯛꯈꯤ, ꯅꯪꯒꯤ ꯄꯪꯂꯕ, ꯅꯪꯒꯤ ꯆꯝꯂꯕ ꯅꯇꯧ ꯑꯗꯨꯗ ꯀꯌꯥꯒꯤ ꯃꯇꯤꯛ ꯑꯩꯅ ꯅꯨꯡꯁꯤꯖꯈꯤꯕ꯫ ꯅꯨꯄꯥ ꯍꯥꯏꯕꯁꯦ ꯁꯛꯂꯣꯟ ꯄꯨꯕ ꯉꯝꯃꯤ, ꯅꯨꯄꯤꯗ ꯇꯦꯊꯍꯟꯕ ꯉꯝꯃꯤ꯫ ꯊꯦꯡꯅꯔꯤꯉꯩ ꯎꯅꯔꯤꯉꯩꯗꯅ ꯁꯛꯂꯣꯟ ꯑꯃ, ꯃꯥꯏ ꯂꯩꯊꯣꯛꯈ꯭ꯔꯒꯅ ꯁꯛꯂꯣꯟ ꯑꯃ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯈꯪꯉꯤ꯫ ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯈꯤ, ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯃꯁꯛꯄꯨ ꯐꯖꯔꯕꯗꯤ ꯃꯃꯤꯠ ꯌꯥꯝꯅ ꯉꯥꯎꯏ꯫ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯈꯪꯅꯅꯤꯡꯉꯤ, ꯅꯨꯄా ꯈꯨꯗꯤꯡꯃꯛ ꯀꯣꯏꯅꯅꯤꯡꯉꯤ ꯍꯥꯏꯕꯁꯦ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯈꯪꯉꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯄ꯭ꯔꯃꯥꯟ ꯄꯟꯊꯩ ꯇꯧꯅꯗꯨꯅ ꯃꯔꯩ ꯀꯌꯥ ꯌꯦꯠꯅꯔꯛꯂꯤ꯫ ꯃꯦꯝꯆꯥꯅ ꯍꯥꯏꯔꯛꯏ, ꯀꯩꯗꯧꯅꯨꯡꯗ ꯑꯩꯗꯤ ꯃꯤꯠ ꯌꯥꯝꯈꯤꯗꯦ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯐꯣꯟ ꯀꯌꯥꯔꯛ ꯇꯧꯏ, ꯅꯪꯅ ꯑꯩꯒꯤ ꯅꯝꯕꯔ ꯆꯠꯍꯟꯈꯤꯗꯕꯅꯤ꯫ ꯕꯣꯕꯣꯏꯅ ꯑꯃꯨꯛ ꯍꯥꯏ, ꯅꯪꯒꯤ ꯅꯝꯕꯔꯗꯤ ꯀꯩꯗꯧꯅꯨꯡꯗ ꯑꯩꯅ ꯆꯠꯍꯟꯗꯕ ꯇꯧꯗꯦ꯫ ꯅꯪꯅ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯄꯥꯝꯕꯒꯤ ꯅꯪꯅ ꯅꯪꯒꯤ ꯅꯝꯕꯔ ꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯁꯨꯝꯅ ꯃꯔꯩ ꯀꯌꯥ ꯇꯞꯅ ꯇꯞꯅ ꯑꯅꯤꯗꯨ ꯌꯦꯠꯅꯔꯛꯂꯤ꯫ ꯕꯣꯕꯣꯏꯅ ꯑꯃꯨꯛꯀꯁꯨ ꯄꯦꯟꯗꯕꯒꯤ ꯋꯥꯍꯩꯗ, ꯌꯦꯡꯉꯨ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯅꯝꯕꯔꯗ ꯑꯩꯅ ꯗꯥꯏꯜ ꯇꯧꯕ, ꯅꯪꯒꯤ ꯅꯝꯕꯔꯗ ꯑꯩꯅ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯕꯁꯦ ꯅꯪ ꯅꯃꯤꯠ ꯊꯤꯟꯅ ꯌꯦꯡꯉꯨ ꯍꯥꯏꯗꯨꯅ ꯕꯣꯕꯣꯏꯒꯤ ꯐꯣꯟ ꯑꯗꯣ ꯃꯦꯝꯆꯥꯗ ꯄꯤꯁꯤꯜꯂꯛꯑꯦ꯫ ꯃꯦꯝꯆꯥꯁꯨ ꯕꯣꯕꯣꯏꯅ ꯗꯥꯏꯜ ꯇꯧꯕꯒꯤ ꯂꯤꯁ ꯃꯌꯥꯝ ꯑꯗꯨꯁꯨ ꯌꯦꯡꯂꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯉꯣꯟꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯕꯣꯕꯣꯏꯅ ꯄꯦꯟꯗꯕꯒꯤ ꯃꯦꯁꯦꯖ ꯀꯌꯥ ꯊꯥꯕꯗꯣ ꯃꯍꯥꯛꯁꯨ ꯎꯔꯦ꯫ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ, ꯃꯁꯤꯗꯤ ꯑꯩꯒꯤ ꯅꯝꯕꯔ ꯅꯠꯇꯦ꯫ ꯅꯍꯥꯛꯀꯤ ꯐꯣꯟꯁꯤ ꯀꯅꯥꯗ ꯄꯥꯏꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯦꯝꯆꯥꯅ ꯕꯣꯕꯣꯏꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯛꯈꯤ꯫ ꯉꯁꯤꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯃꯔꯤꯁꯨꯕ ꯁꯔꯨꯛ ꯑꯁꯤ ꯇꯥꯕꯤꯔꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤ ꯐꯥꯎꯕꯤꯕꯒꯦ ꯍꯥꯏꯕꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯄꯟꯊꯧꯔꯤꯛꯅ ꯈꯨꯔꯨꯝꯖꯔꯤ꯫